Hanba Muktada kan biba mapu Prabhu Jesu Christa gi sengthoireba minglenda yengbiriba masung tabiriba chilina oche chilima pabung sing mayam pumnamakpu thamoidagi nungsiba amasung ikai khumnaba uchari mayam ngasi Father's Day numit ni nungsi khraba ipa singi numit ngasi gi numit asida mapa oi khraba punamakpu kan biba mapu gi maikei dagi YouTube channel gi maikei dagi Jesu Christa na adumbu tektakai thambiba oisanu mapa oireba punamakpu kanbiba oisanu mishimina thokadaba awana mikap mirau khol setna khaina khigadawa leramba taragasu adumbu kanbiba oisanu amen mayam ngasigi athoiba numit asida khudingmakpu sembiba marol humbu lei sembirakpa miyoiba punamakpu sembiba jati khudingmakpu sembiba numit tha thawan michak marol humbu sembiba amasung aikhoina tebang panbada leiba matamda aikhoida mathau taba pot punamaksu pibiba aduga aikhoidagi karigumba tax amata su lobidaba aikhoina sor honbada mathau taba mitnadi udaba nungsit asibusu aikhoida pibiduna aibusu hinganbiriba aigi ipabusu hinganbiriba adom amasung adomgi ipabusu hinganbiriba haiba lei sembi mapu mahakse ahanbada aikhoina thagatpham toi amasung bible na mayam aikhoida Prabhu Jesu Christa na aikhoida haibi madudi kanagumba amana Prabhu Jesu Christa bu thajaba matamda thajaba taragadi Prabhu Jesu Christa gi Christa na loibi khiba thabakki mapalna taibang male marol humbu le sembi mapuda ipa haina kaujaba phangi hai if you believe in Jesus will give you power to become a child of God phattaba papi miyebase Jesu Christa bu thajaba taragadi mahak ishorda ipa haina kaujaba yai amasung haiba ipa haina hangjaba kaujaba wahangi paukhumi pana pebirai amasung Jesu Christa na mayam aikhoida ichanupa ichanupi haina kaubi mayam Holy Bible dagi shogi wahai am kaktang ipathok sarake mayam aina phongdok sagadori basi Colosia dagi ni ipa aduna aikhoibu amambagi pangal dagi kanbiduna mahakna nungsiba ishorgi masanupa gi ningtholebak aduda pubirakle mahaki igi mapana handokpiba haibadi pap kokpiba aikhoina fangjare haiduna Holy Bible na takpi mayam Jesu Christa na aikhoida ichanupa ichanupi haina kaubi mayam aigi manglandasu nongma aina pastor amada fururaga aigi haksangda anaba chaina kaya ama phawkhraba matamda nongma manglanda aina Jesu agi anaba fahanbiu kokpiu aina hairaga matam kuina leiraba matungda nongma Jesu Christa na aigi manglanda thokpiraklaga ichanupa nangi hanagi anaba sing aina fahanbikhrabani haiduna haibirami madugi matungda aigi hanagi anaba punamak kokhibani amasung Jesu Christa na aikhoida ichanupa ichanupi haina kawi mayam Ishorna tabang panwa sukimatik nungsiba maramna Ishorgi machanupa Prabhu Jesu Christa thabirakpani hairiba Prabhu Jesu Christa na aikhoi amasung Ishorgi tatnakraba marido papki maramna amuk samjinnabagi damakta amasung Jesuna siduna phumduna hingatpagi maramna papki mari tharatpiduna Ishorga khogagi mapa machagi mari ohenbiri mayam ngasigi numita aigi thamoida phaujarakpa Bible da thokiba thodok amakhak mayam da ai phongdok serake nupi amakhak lerami nupi se mangonda anaba ma lerami amasung magi anaba se yamna sathiba yamna hangoiba anaba ni haiba nupi asi chahi taraga nithoi chupna I tabi nupi ni chahi taraga nithoi haibase mayam alikpa matam nate chahi taraga nithoi chupna I tabi nupi mayam ga tinaba yadrabi hangoirabi yam tukacharabi yam mayamna inthokpirabi nupi ama oirame adubu haibi nupi asina magi thamoida khanki madudi aina Prabhu Jesu Christa gi phiji khaktang pairaga aina sokcherabadi aigi anabase fagani haiduna magi wakhalda khanjaki amasung Prabhu Jesu Christa na lakpa uba matamda Prabhu Jesu Christa na mayamna Prabhu Jesu Christa bu yomsanduna Prabhu Jesu Christa na anaba fahanba amasung ishorgi wahai hangduna mayamna Prabhu Jesu Christa bu yomsanduna Prabhu Jesu Christa gi akoibada chatuna leiba matamda haiba nupi asina uba matamda mahakna khanki madudi aina Jesu gi fiji khaktang pairabadi ai fazagani haiduna mahakna laktuna mahakna Prabhu Jesu Christa gi magi inafi gi fiji ado mahakna sokchaki amasung khudakta magi anaba I tabado jehi taraga nithoi chupna I tabado Jesu Christa gi fiji hek paiba matamda anabado pukang khangre anabado fakre amasung Jesu Christa na maning onthok tuna yenglai amasung Jesu Christa na hairibi nupido
mahakna uki amasung Jesu Christa na mangondagi panggal thokhi habase Jesu Christa da fawe amasung mahakna aingonda kanana sokhige haina hangi aduga Jesu Christa gi sebok singna hai guru nahakki akoibada mi mayam ama kri kri inaraga nangonda theng theng na leiraga kanana sokhi habadi kaino haiba matamda isuna engondagi pangal thoki hen hai amasung hairibi nupiduna aina Jesu gi fiji sokre habase hairaga mana Jesu na engonda saurakadra engonda nang kayum hairam dangai tawri kaino kaina hairakadra haina khangibane bako aduga yaraktabagi maramna nupiduna yam kina Jesu Christa da aina sokjabani maramdi aina khalli aina nahaki fiji khaktang paibada fagani haiduna aina khalli hai amasung Jesu Christa na hairibi nupi aduda shaubagi mahutta mahakti kanbiba lakpani mayam ko mahakna haiki icha nupi nathau na fau nahaki thazabana nahakpu fahanbire icha nupi hallelujah masini mayam da ina khangan janin libse amasung nupi dugi thazabadu yengbiu aina Jesu Christa gi fiji khaktang paijaba matamda aigi anaba fagani mahaki thazabana fagi adomsu adumgi hakchangda leba awaba anaba Prabhu Jesu Christa na khangi amasung Prabhu Jesu Christa da adumgi thazabaga loinana adum haidokpiu soidana fagani thagatchari masigi Father's Day numita mapa oibagi nungsibado adumna ishorda ipa haina kaujaba yabagi marido ipa na pinabibo resan Prabhu Jesu Christa na khoibu yam nungsi amasung khogi Manipur lamdam dasu ing chikpa lamdam nahaunana hanjin hanbiba oirasan Happy Father's Day Jesu Christa ahingba asengba sargagi ipagi minglen da adumda yaifa mangol bizari ishorna dum tekta kaidana thambibo isano